Laingakna tripartite ki mifam pangthoktuna ngamkai sambal khaba amadi FMR gi matangda wari sananaba hairakpadagi UNC gi economic blockade ngasi pung taruktagi matam kharagi oina handokpagi waref lawkhre ngasi UNC gi publicity and information secretary James Hauna Kutyek Piduna Thadorakiba Cherol Amada Ministry of Home Affairs Amadi Manipur Lenga Kyauna UNC ga punna hiram asigi matangda warisana rasi haina Manipur Lenga ki Chief Secretary na tharakiba Cherol asi taramna oi lonena hiram asigi matangda emergency presidential meeting ama ngasi Taham Jamda Leiba UNC gi office da Pangthokre Mifamaduda UNC na Ministry of Home Affairs da Thamkiba Wafam India Myanmar ngamkai paringda Naga taba mafam singda ngamkai sambal khaba lepnaba FMR amuk khanna chanahanabagi matangda wari sanarasi hairaklabanina UNC na National Highway da changsileba economic blockade ki khongjang asi matam kharigi oina handoknanaba Presidential Council na warip lauki Lona ngasi nubidang wairam pung taruk tagi khongjang asi makata na chatnararoi haina UNC na miyam da khangalakli UNC gi khongjang da mateng pangduna khongjang asi bo mapung fahan kibagi da makta UNC ga chatminari ba tongan ba loop singsu thagali haina cherol asida palakli